Myanmar Mizoram government border land chensikhaba makhoi police personnel nipan sinaraknaba hairakle. Myanmar mamang thada military coup tawkhraba matungdagi Mizoram-da refugee oina chelaktuna laikhiba police personnel nipan adu tharaknaba hairakle haina aijol da official amana phongdokre. Myanmar asi Mizoram-ga samban khadaba kilometer 110 sangna border oiminari. Awang nongpok asiga yumlo nari balibak sida lebak atugi armed forces na sahi amma emergency lauthoki bagi mayokta paksan na protest satharibani. Sampai district ki deputy commissioner Maria City Juali gi matungina mahaka phammanaba Myanmar gi phalamdagi yumlo na balibak asidagi sian khraga India da sangsin khraba police personnel nipanatu khusinarkna bakhangankhre. Aina Myanmar da leiba Phalam district ki deputy commissioner dagi city ama phangle amasung marup oibagi lambi da nepito da personnel nipan adu tharakna bawafam haijarakhi haina Zawlina paugi agency asida haiki police personnel nipan adu Myanmar dagi India da sensilakhibani yumlo naba leibak ani gi mari adu henna sesin naba sanbiduna India gi territory da sensin khraba Myanmar police personnel nipan adu thabiraklo amadi makhoi bu Myanmar da sinabiraklo haina Phalam district ki deputy commissioner Sotunwinna sahi tawduna thadorokpa warol amada haiki state adugi home department ki top official amana hai haukiba numit kharani asida Myanmar dagi mi 13 lom India da sensin lakhre madugi manung da 13 di police personnel singni makhoina hai Union Ministry of Home Affairs da oirakliba phibam punamak khangankhre hojik state government center tagi direction ngairi Assam Rifles tagi phangba source singi matungina hojik phawbugi oina Mizoram Myanmar border da saurakna Myanmar macha 35 rom state asida sensilakre Assam Rifles ki DIG Brigadier Digvijay Singhana hai border dangak senbagi thabak kankhatnaba thabak paikhatkre mi kayana border lansin naba honarakli aikhoina makhoi bu namduna amadi yamna singlemba mongda halan khina ba honari maramdi makhoi ainia da mongda Indian territory manungda sanglakpe yaroi makhoi kya amadi halan khrabani haina Singhana haiki atopa pawmana United States na Syria da anoba defense system sing chaithokre Iran na support tawba terrorist singi maikei dagi attack tawrakpada ngak thokpa ngamnabagi damak United States ki forces na awang amasung nongpok Syria da masagi base singda anoba defense system sing chaithokre haina war monitor ki report amana hairi Britain da base tawba Syrian Observatory for Human Rights na thadorkiba warol amagi matungina Der Al-Zur province da leiba Al-Umar oil field da US forces na anti-drone air defense system amasung leimai da leiba target singda kapsinaba missile sing chaithoki hairi Iraq ki Kurdish area da leiba masagi west singdagi US forces na anoba khulai singsi purakhibani lakadoriba numit kharani sida awang amasung nongpok Syria da leiba US ki base punamakta ahenba defense system sing chaithorakadori haina warol aduna haiki Anoba defense system chaithorli basi US forces na nongpok Syria da leiba Iran na support toba terrorist singi position singda nongthaktagi landa duna fighter kungi mathakta hatokhraba matungdani Iraq ki Erbil da leiba US ki position singda Iran na support toba terrorist singna attack kaya torokpadagi US na laman khumba oina air strike adu tawkhibani wathok oiriba Syrian sarkar ki oina di US ki force sing Syria da operate tawriba si aine yadaba mongdani haina charge tawraduna makhoi tamthokhinaba United Nations Security Council da takchilli atopa pawmana Mars grahada NASA ki Perseverance rover test drive tawkhre Ikui dana Mars grahada mai pakna landing tawkiba United States ki Space Agency NASA ki achoba rover Perseverance ahanba oina test drive tawduna meter 6.5 rom Mars ki uphul marakta thadokre masigi iroinana rover asi athu matamda masagi mission pangthokpa horgani hairi NASA na thadokiba warol amagi matungina rover adu test drive aduda minute 32 rom thauki ahanbada manglomda meter 3 rom thaudoki matungda degree chama yankhaida oiromda mamai leikhi aduga meter 2.5 rom maning handoklaga anuba matam kharagi oiba khamfamda leikhi hairi test drive adu rover asida yawriba system subsystem amasung instrument punamak check tawhannabagi damaktani science operation chathadringaida masi achoba mai pakpa mani haina nasan haiki Karmuk chawba rover asigi sakataruk adu yamna ningthina mathau tawki mathangi sahi ani sida science na singba maikeida aikhoina chatningba mafamda chatpa ngamlagani haina chena thajai haina NASA gi official amana haiki maroina ariba matamgi microbial life ki khudam thinaba thakiba rover asi science operation hack hobaga chang 9 meter chani romdi thawgani haina thajari masagi mission gi sarok ama oina rover asina Mars ki geology amasung mamangai gi climate yengsingani amasung miyoibana khongda ba yana bagi lambi thorang tawgani hairi Perseverance rover na Mars ki lengoi amasung nung khomjilaga prithvi da matam khara changna tharakna basu honagadori haukiba February 19 da Mars da landing tawkhraba matungda rover asi software update tawba
computer program sindokpa yauna routine check kaya tawki hairi haukiba tang ani da rover asigi meter ani shangba robotic arm tingthokpa ngamki masida pung ani rom join manga thektok thekchin tawki NASA ki ngasi phawda Mars ta thaba rover singi marakta khwaidigi sophisticated oiba Perseverance na advance oirba camera singdagi photo kya leptana tharakli Perseverance tagi tharakpa photo khudimag European Space Agency Trace Gas Orbiter natraga NASA gi Maven Mars Odyssey natraga Mars Reconnaissance Orbiter dagi relay tawri makhoi si ekhoi gi exploration gi thabak asida maruoiba partner singni haina Mars 2020 Perseverance rover mission gi imaging gi chief engineer Justin Makina phongdokhi